Naga Khutlai Paibasingna popi thabagi lausang mai thadoklamlaba matungda security force na popi pambising Hatkhre ngarang ayupung 13 rom tarakpada Kangpupi district ki manung challabasu Imphal West district katainari ba Kangsu police station na konba hana makhom village haina khangnarambadagi matam kharagi mamangdagi ke songlung village haina khangnaraklaba mafamda Kuki Upai matik chana paiba naga UZ group amagi Kedar singna popi pambi thabada season na balausang amasung gari achoba macha khara mai Thadok lambada natana nongmai round khara su kapthok lamlaba matungda ngasi security force na Kangchup PS ki manung chanba langjol amasung wafong khulga mayok nana laiba songlung village asigi ekar kunthra romda tharamba popi pambi singan Hatkhre hari ngasi numidang thorakwa police control room gi cherol amagi matung ina ngasi security force na songlung village ta charamba lausang ahum fertilizer bag ahum amasung thum bora anisu thengnabadagi mangan kibaga loinana popi pambi sing adu yanthatkibani mafam asida mai chaklaba maruti gypsy anisu lerum ki hari taibangan bagi kedar manga fare Kuki Upai sing fanglei police control room dagi ngasi thorakwa cherol amada ngasi police na KCP taibangan bagi surgeon ni haiba kum BPS ki manung chanba laingobi Meeoi lekai dagi mais nam lan ngamba kunga mari kauba kedar ama kakching lamdong dagi mobile phone aniga kona na fare hari loina na ngasi security force na lalholup asige kedar ahum khongjom kaithel dagi fare farabasingdi kumbi tera khongdagi hijam ngamba LS nganba kunthagani pan pukhaw na haruf tagi nongthombam amujau kunga mari amasung wangu parking dagi kiyam Rajesh LS maira nifugama thoini hari Makata na lalawlup asigi yaripok ngamu khong nitan makhong dagi kangabam gauro LS ulen nifuga mga kauba kedar amasu fagat pagal loina na makhoina haidorak padagi .303 gi magazine ga konaba rifle ama single barrel PAG repeater ahum shotgun ahum 80 mark ama gi grenade ahum detonator mga 12 bore gi maru kuntra demand letter yankhai gani thoi 303 rifle gi maru manga chithi taruk demand note mapan sil manga Aadhaar card ahum amasung sim card ahum ga kona na mobile phone ahum so makhoi dagi recover tawre hai Bihar gi mikhalda JDU gi mire foiriba ex MLA ama mi hatpagi case ta police na fare Parna police ki SP rural transfer tawnaba amasung official ahum gi mathakta disciplinary action lokhanaba election commission na khangankre thasigi taruk amasung taraga mathoi da tangka ani thokna pangthoka dariba Bihar gi legislative assembly gi mikhalda union lengak paimina riba NDA gi mapang party ama oiriba JDU gi candidate oibada natana MLA su oiramlaba Anand Singh kauba candidate ama mihat pagi case ka mari lenana police na fare pausina makha ta na hai haukiba sagol sen numita Bihar gi Mokama assembly constituency da mikhal asi da saruk yariba Jan Suraj party JSP gi Dular Chan Yadav kauba supporter ama hatkiba thaudoki matangda police ta file torokpa tongan ba complaint report mari gi manungda amaga mari lenana JDU gi candidate asi ngarang numidang amasung asi ayuk kilona ba nongai metung pung amaga makhairom tarakpada barhagi Kargil check ta laiba masagi mayumdagi police personnel chamayang khairom na koisilaba matungda fakhibani case asiga mari lenana candidate asiga loinaba Thakur amasung Ram kauba Meeoi anisu beduna kholdagi police na fagale hairi election campaign chatharingai manungda hatkiba JSP gi supporter Dular Chan Yadav masagi chahi humputaraga manga suraba Meeoi ni mahak Bihar gi Badaura amasung Goswari police station anigi jurisdiction singatainaba Tartar village ki manakta hatkibani thaudo sigi matangda Panagi district magistrate Thiaga Razana phongdoki bada thaudo ase district administration gi maikai dagi yamna hakchina lawi pangthokadoriba mikhal asida ikhoina election commission na piba model code of conduct section na ngak na chatkani aranba tawba Meeoi amata bulem na tharoi mikhal ase ingna chikna pangthokna bagi damak license nongmai pumna mag deposit tawrakna ba khangan khiba lairi hana pawmising da phongdoki thaudo sigi matangda police ta file tawrakhiba complaint report mari gi manungda amadi laikhidraba Dular Chan Yadav ki machanupa Neeraj Kumar na complaint oiduna file tawrakhibani complaint report asida JDU gi candidate oiriba Anand Singh gi mamengbu yamna mayek sengna accuse ama oina palaki hari Bihar gi mikhal mamangda thoragliba thaudo asiga mari leinana election commission of India ECI na ngarang Patna police ki SP rural Bikram Sirakpu transfer tawnaba order pikre amasung atopa official ahum gi mathaktana disciplinary action lokhanaba khangalakre hari commission gi maikai degi order CP khibadana tana Bihar gi DGP Binyu Kumar na thaudo asigi matangda report pikhalangnaba commission na haukiba irai numita khangalakpasu laikre aduga Mokama gi subdivisional officer su oiriba mikhal asigi returning officer Chandan Kumar police ki SDPO Barha 1 Rakesh Kumar amasung SDPO Barha Abhishek Singha busu sindokna bakhangan khibaga loinana makhoigi mathakta disciplinary action lokotpaga loinana Abhishek Singha buna khudakta service tagi suspend tawna bakhangan khre hari Russia na Ukraine da chathakhiba missile attack ta angang yauna punna Meeoi
taragumdoi sikre yankhaiga mathoirom na sokre chahi ahum hena Russia amadi Ukraine leiba anigi marakta soknaduna lakliba lanasigi manung channa haukiba pung kun marigi manungda Russia na chatharakiba missile attack ta Ukraine angang yauna puna Meeoi taragumdoi sikre yankhaiga mathoirom na chauna asopa nangkhre haina phongdorakli Ukraine ge official singna phongdorakpa report asigi matungina Russia na nongthaktagi chatharakiba attack aduna maram oiraga micham kaya sikhibaga loinana paksan amangata kaya thokibani attack aduna maram oiraga Ukraine gi Meeoi lakaya hojik amamba marakta laibri loinana Russia gi lan misingna tapna Ukraine hana lausil lamba lamsing amu hana handoknabasu yamna kanna honarakli hairi nakalamarom da Ukraine gi military gi maikai dagi su Russia da drone Chamaga humpuga mari rom thajilaktuna landaraki adubu Russia gi lan misingna drone kuntraga taruklom kapthaduna mangantahan badi ngamkhre haina phongdorakli Manipuri Rashtra Bhasha Prachar Samiti Imphal gi amal bhasha pangthokre Hindi na phuda impose tawbadi yaningde India da pullobana khangbadi phai sana jawa Manipur da Hindi na phuda impose tawbadi yaningde adubu India da pullobani na lon asi khangbadi phai haina Rajya Sabha gi MP su oiriba maidingu lesem sana jawa phongdokre ngasi palace compound da laiba City Convention da pangthokiba Manipuri Rashtra Bhasha Prachar Committee Imphal gi tahundraga manga subama kumun gi Amrit Mahasab ki thorom da MP sana jawna wakhmasi phongdokibani thorom adu da mahakna makha taradun hai Hindi lon khaktana tana malem da leiriba lon ayamba khangjin bada kana da ba amata leite India gi official language oina su lawriba Hindi lon ase ekoi gi isa isu sing da su tambi ba mathau tai ngasi gi thabuk phangdaba gi asaw isu kaya mayok na ase su tongan ba lon singkhang haira bade thabuk phangbadagi Lairiba isu ase khardang oiraba su kakhan bangam gani Manipur tongan ba lon kaya amangang na saknari adu Manipur gi lon na Manipur da kuntaminer be purup singi marakta fauna lon oiduna amaka pau faunari asumna India da lon lising am sanipan lom lairiba sigi oina su Hindi lon na fauna lon oiduna amana amagi pau phaudok phaujin tauna ba haibadu oiri parliament da lairiba MP singi manung English khangliba ase supna gi chata manga kumba khakta oiram gani atai MP singdi Hindi lon da wangang ba amadi pau fauna bangaktani aikoin English tamba da kana ba phangliba sigumna Hindi lon tamba da su kana ba phangani lon ase India kaktana tana atopa malim gi leba kaya da sin da ba horakre loinana science and technology logi Lyric amadi atai atopa lyric sing da su Hindi lon sirin da gi chang yamne hengala li haibuna singwo wafum kaya so phongdokre Anauba Manipuri amagi damakta lamdam asita mathauna maring chen leiba nahasing mathau tari haina Manipuri Youth League Mayol gi President Asem Prince na khoyak piguna thador paserol amna phongdorakle Mayol gi ani suba mapok kumon numit ka marileina thador paserol aduna hai aikoi ngasi phawada le palaitin hiram kuding da patha pum tharakliba khunai amada punsilen tun hingli ising anaiba manungda lairakpa nga amala aruba ising manungda laiba nga amagi punsi mahing khangdawu aikoi so aphaba lenga amadi aphaba khunai amagi punsi kamdawi haibasi kausilakle Yamlaba yungang kaya phagatuna manghankre excise department lamdam sit sangsilaklibu yungang thingbagi khungjang sarukam oina ngasi so tongan be excise station zone 13 dagi phagatlaба lupa crorama lakh kun mathoi lising mapan chani marfuga taruk rom gi biar yauna illicit country liquor kaya phagatuna manghankre Manipur lenga ki excise department gi commissioner Hungyo Warsong na rusing duna phagatlaба ram biar yauna illicit country liquor sing adu ngasi manghan ki bani phagatlaba yungang bottle kaya mangkhibaduga Mari lainana phongdorak pada hairiba yungang sing asi excise department gi station zone 1 2 3 4 amasung zone 5 yauna hiang thang kangchup kaithen manbi koirang gailam lai porompat singdagi pharaga thugai ki bani